nongmei kapsillamle PM khongchet mangoinana operation chathakri ngarang numidang pung nipan makhairom tabada Imphal East District ki Porompat Police Station na konba Brahmapur Lalji lakpa lekai da leiba NPP gi boot office oiba yum amada sakangdaba singna nongmei raon kaya kapsillamle hairiba NPP gi boot office asi saikhom manglem chahinung phutaret hairiba mio SC gi yum da hangba office ni hairi sakangdaba singna nongmei kapsilakpa du da mio amata sopan yaudubasu yum kuplibatin phogdoktuna yum aduda nongmei maru tasilaki sakangdaba singna nongmei kapsilakpa du bu yaningdaba phogdoktuna ngasi lekai duda miyamna wakat mi phamkre amaromda thasigi mari da Prime Minister na Imphal da lakadoriba sigi mangoina na Manipur Police Department na lokhalakpa section thorangi saruk ama oina ngasi ayu Imphal gi tongan mafam kaya da paksan na combing operation chathakre ngasi ayu ghari amadi airport ki akoiba mafam singda yum sangduna verification amadi search operation chathaki saurakni yum chamagi mathakta thiba humbagi thabak chathaki apha pundi yaukhide maromda ngasi ayu pung nipan makhairom taba doida Imphal East ki OC commando amadi Porompat Police ki team amana wangkhai thanga pat maning da taba yum singda sangduna thi humbagi operation chathakre saurakni yum yangkhai gi mathakta leiba miyoi chani romda amamam ta oina verification chathaki atopa paw amadasu nongmei kapsillamle PM khongchat mangoina na operation chathakre hariba PAO-CHE ani shuri Langthaban Kendra ta NPP gi intending candidate oiriba Karam Nabakesor alias Basantabu hojik sitting MLA oiriba Karam Syam gi wakar singna live attempt tawba amadi yumai thagani haina kihanbagi mathakta Nabakesor gi manaw nupa amabu kidnap tawna bo honaramle hiramasigi matang da ngarang Langthaban kunjada leiba Nabakesor gi yumda pangthokpa pawmi singo unabada Nabakesor na phongdokibada December 38 gi numidang pung 13 makhairom tabada MLA Karam Syam gi masak naiba wakar singna mahaki manaw nupa Pritamjit yauna mahaki wakar maribu tamthina phurakpagi mathakta Pritamjit pu gari amada pharga kidnap tawna bhonaki adubu mahaki wakar singna Pritamjit pu gari adudagi mulhauraga mahaki yumda puraklaba matung MLA gi wakar singna makhatana mahaki yum gi gate adu nam khairaga makoidagi ayaba yaudana karigi vote lepano leikaida nangna tawningbata tawba yaroi hatokani amadi yummai thagani haiba wafam kya hairamlaga satki asigumba thogdo asi makhatana thoktanaba thogdok sida senariba miyoi khudimak logi matungina serak pigadamani hainasu hongdokhi atopa pawamana Lakadoriba cabinet meeting da VDF singgi demand sing pass to binaba Manipur gi chief minister gi pukning sing silakli ngasi VDF singna police department ta leiduna sahi tarawm do hena Manipur gi luraba law and order gi tanpham kya da Manipur department ki mateng pangtuna lagi adubu VDF singna tanduna lagliba demand sing ngasi su Manipur government na tasin usinadana lei VDF sing bu matam ga suna pamongda semgat piba VDF sing da 13 month pay piba rule and regulation semdok piduna regular tahanba yauna demand kya tanaduna lagi Satkiba tarani suba VDF Rising Day numita Chief Minister N Biren na thabak ton thoknabagi damakta ai serol piraknabagi haiba matungina April 13 da pisinkhre adubo official process ta ayara kai piduna lagli haina Jiribam district ki VDF Welfare Association gi publicity secretary U Babuton maiteina thokpa serol amana phongdoroli serola duna makhatana hai VDF singbu nungsibiduna lakliba cabinet meeting asida VDF singi demand sing pass to binaba Manipur gi chief minister gi pukning sing silagli serola duna hai karigumba pass to bidaba targa di thasigi mari dagi all Manipur VDF Welfare Association lawrpa phire khudingda Jiribam VDF singna support tawgani hairi atopa pawmana PM Modi na Imphal da laktuna sangaga doriba project sing CM na hakthengana satuni yengsinkhre India ki Prime Minister Narendra Modi na thasigi marida Imphal da lakadoriba sigi yengduna semgat sagaliba project work sing asi Chief Minister N Biren na hakthengana satuni yengsinkhre Prime Minister ni Imphal International Airport ta thunglabada ngaksengadaba tai thabak thoramda saruk yagadaba lengaki employee sing pungni punipan gi RT-PCR sample test sing airport ta leiriba COVID-19 sample test ngasi ayuk pung 10 makhai dagi nungthil pung ama makhai phawba Chief Medical Officer gi staff sing na test tawba hokre Chief Minister ngasi yengchinba project sing manungda Imphal Smart City Limited ki Integrated Command and Control Center Sri Govindaji gi temple gi renovated project Imphal River Front ki Kangla gi nongpoklom thangba sangpham gi thongal yengsinki River Front asigi footpath ki manakta leriba open gym Chief Minister na sangduni yengsinki Chief Minister ki project sing yengsin khongchat aduda Cabinet PD Minister TH Setivrata Chief Secretary Dr. Rajesh Kumar amadi atei official sing su saruyaki Amaromda Manipur lenga ki health director na thokpa notification amana thasigi tangmari da Imphal Airport ta Prime Minister na hek thunglabada mathau tawgadabi staff sing pungni phunipan gi manungda COVID-19 gi RT-PCR test tawna bakhangan ki masig matungina ngasi staff sing test tawbugi thabak chathakre Amaromda ngasi nungthil Union Minister Environment amadi Forest Climate Change Labor Employment Minister Bhupendra Yadav amadi Chief Minister N Biren galoina na Imphal Khwairamban Kaithel da leriba ima Kaithel gi semgat sagalibagi phibam sing su yengsinkhre hairi